चैनल की माइगई दगी ताबिरिब मयाम तरामना ओक्सरी वर्ल्ड मेटे काउंसिल की असम यूनिट की प्रेसिडेंट ओइना ओजा इबोटन शर्मा बु खनख्रे ngarang megi tang 13 nomaijing numit assam gi guwahati gi bakrapara da leiba Sri Radha Govinda mandir da world meeting council gi general meeting amma phamkhre hairiba meeting asida WMC assam unit ki president oina nawa kishor yumnam matam sangna president gi thau puraba matungda oza iboton sharma bu president oina khankhre thauram asida retired colonel BK Singhana mifam apu obiki loinena Sachindra Singha president Sri Radha Govinda mandir bakrapara L Champa Devi President Mairapavi Kamrup, Thambal Singha President GMSO, Helen Sana Devi President Sahitya Parishad Kamrup District, Retired Colonel Tejamani Singha Yumnam Navakishore National Spokesperson WMC, Iboton Sharma Assam State President, Baldev Singha Working President Uma Amasung, Y Upendro Singha President MPF na Dais ki liting Bawiki. Guwahati da leiba Meetei gi tongan ba lukki luchingba singna lakbiduna meeting asida sarukya biki wangang loi kaya na maru oiba wahi kaya thambiki Assam da leiriba Meetei macha singi tawpham thokpa thabak paikhat minasi haina WMC ki national spokesperson Navakishore Yumnamna mayamda thambiki Nauna president gi thau paibiriba oza Iboton Sharma na mahaki ngamjaba thakta Assam da leiba Meetei singi chakhotba thorang gi thabak singda thawai yauna saruk ya jagani amasung world meeting council bu hena chakhotba thakta laknaba honna jagani haina hajabaga loinena mayamna sumating pangbiu haina mayamda phongtok chaki